India ki geopolitics ta lamdam asigi Meeyam Bali ki Hameng Tahanbagi Thouong Leplaga Center ki aranba administration sing shemdoklabadi Manipur da thokliba Irang Asigi Waroisin purakpa ngamgani haina COCOMI ki Coordinator Somorendro Thokchom na phongdorakli ngasi lamthel pata leigaba COCOMI ki office ta pangthokpa paugi mifam amada wafam asi phongdokladuna Somorendro na hai Manipur da thokliba lan asigi haurakfamdi India ki geopolitics mai paklaktaba amasung leibak manungi oiba administration fail oirakpadagini China na pirakpa threat thengnanaba India na Myanmar da military base ama semgatnabagi damak chin kuki Singapore laga honarakpa amadi naga amasung maitei singi political lalhau namthanabagi thorang mai paklaktabana Manipur gi lan asi makha sangthabani Manipur India da namduna tilhankhibagi mayokta khutlai paiduna chathaba haurakhiba political gi lalhau asi India na namthanaba tongan ba policy kaya puthoklabasu ngasi phawba mai pakpa ngamdana leiri masina maram oiraga khundaminari ba phurup masilgi marakta nushinadanaba sillaga amana amagi mathakta lan haunaba India na sillaga lakli matang asida maitai amasung nagagi political lalhau namthanabagi pandamda mapan lamda lan hauba chin kuki narco terrorist sing pusillaktuna shu chatna hanki madudagi tongan ba mafamda kem sahanduna lan asi haurakpani adubu chin kuki narco terrorist singna kumjalising amaga chamapan yangkhai mathoigi mamangda leiramba makhoigi lonely amadi sakchu manabasing khutlaina namtharaga maitai singi mathakta lan taduna separate administration gi manglan ama sagatliba asimakti center na uhodaba mali Manipur da thokliba Irang asida India ke achoba khut yawba maramna waroishin puraknaba hotnabada dialogue na yaroi Irang asi loishinge hairabadi mapan lamdagi changlakpa chin kuki narco terrorist singi mathakta military crackdown chathagadabani India ke geopolitics ta lamdam asigi Meeyam Bali gi Hameng Tahanbagi Thouong Leptuna center gi aranba administration khudakta lepkadabani tampakta khundariba maitai sing ot naibagi wakhalon thadokduna Manipuri sing asi India ki citizen amani haina khanbaga loinana Manipur asisu India ki state ama oina khanba ngambagi tangai phadaba lei state asi khaktada refugee sing namsil lagat thambagi wakhalon thadokduna chapchaba refugee ki policy ama center na puthokpham thoi athuba matamda NRC chana handuna refugee sing khandokpagi tangai phadaba chauna lei loinana Manipur asi anauba golden triangle ama oinabagi thorangda chatharakliba deforestation poppy pambi paksan na thaba amadi drug trafficking gi thabak thoramsing maru fangna muthakadabani madu oirabadi Manipur da thokliba lan asige waroisin purakpa ngamgani haina Somorendro na makatana phongdokhe Homelop India na koichi koigi Meeyam ji Manipur Meeyam ji magi own people on the tit toba amani magi aseng citizen na khanbu ngambu de mathau tai ji hek punbade na huju pawba magi citizen no khangbu ngamda se sina ju achauba koigi koida asigumba kano me problem me amang asibo koina tom issue me amang koi thengna dun lakune ade amana koigi government India na koigi magi state se masagi own si toin khanjagadawni khanbigadawni amadi occupy territory khanji thadokadamne akoi masi shop tong no bona ade amana koigi hausit leriba tun ki militant sing achoki matik Meeyam da koigi law of the land koigi violate tawne haragadi na koigi military crackdown tawba sangi maramdi makan mapani chang ba koigi militant Meeyam ne habji malengi Meeyam na khangra bo phamne masi usikan khatatu sum thamagadi lansi loisan manga moy ona lansi loisan na bagi afaba lambel ama haragadi hoski haiba koigi law thugariba koi len lamdamsigi len thugariba amdi India gi law thugariba ki militant sing gi mathakta military crackdown ama torkanda loisan bo honagadamni